Matam Chana Erang Laksinde Haina Miyamna Warouriba Asi Khangdaba Natte Chief Minister Biren Chief Minister Oina Leiba Nattraga Thadokpa Haibasi Eigi Khutta Leite en Biren Pawasi ngasinong tilfong kiba pandam pawsi dagi lokachavane Manipur da thogliba Erang Asi Matam Chana Laksinde Laksinde Haina Miyamna Warouriba Madi Penadriba Asi Khangye Aikhoina su yazai Haina Chief Minister Nongthongbam Biren na phongdokre NDTV na akhanana unava mada Chief Minister Nongthongbam Biren na hai State laingak asina Matam Chana Erang Asi Laksinde haiduna Miyamna aingwanda warawi haiba aiha khangye aikhoina masibu yazai adubu leiriba phibam asi yamna complex oi masak khangdoklaba asengba yeknaba aduga aikhoina lanthengnadre BJP amadi masigi mapang oiriba party kharagi MLA kharana Chief Minister sindokpagi apamba phongdoknabagi wafam lakliba siga mari leinana hangba wahang amagi paukhumda Chief Minister na hai Chief Minister Oina Leiba Nattraga fam Thadokpa Haibasi ayhaki Khutta Leite ayang na pungning changliba wafam de state asigi problem asi loisinba ne handak pangthoki Nattraga nipan suba Lok Sabha mikhalda Manipur gi seat anima Congress na mai pakhibadage Chief Minister sinbagi wafam ama party gi MLA kharagi marakta gi taksin rakhibani haina lowe Taranipan suba Lok Sabha mikhalda Inner Manipur Parliamentary Constituency da BJP gi mirep oikiba Minister Thaunaujam Basanta Kumar dage Congress mirep angomsa bimol akoijamna bot lak amaga lising mapan gi mathakta henduna mai pakhibane aduga Outer Manipur Parliamentary Constituency gi na ruling BJP gi mapang oiriba Naga People's Front NPF ki mirep Kasui Timothy dagi Congress ki mirep Alfred K. Athar na bot lak amagi manakta henduna mai pakhibane Chief Minister Nongthongbam Biren na makha taraduna hai handak pangthoki Nattraga nipan suba Lok Sabha mikhalda BJP na phangkhiba bot ki chang nemba natte aikhoina phangani haina paba bot masing adumak phangba ngamkhe Nattraga taret suba Lok Sabha mikhalda BJP gi mirep na phangkhiba bot masing dage handak na heliba nei adubu Manipur da hojik oiriba phibam asina maram oiraga maithi khiba nei Prime Minister Narendra Modi na luchingba ahum suba tamge NDA laingak asina ahan boina numit chamanigi manungda pangthokadaba thabak thauram sangi manungda Manipur gi isu asi yaure maram asina lakliba thani ahum gi manungda Manipur gi Erang asigi waroi sinama purakani haibage thajaba lai haina su Chief Minister N Biren na phongdokhe amaromda Manipur gi NDA gi MLA khara Prime Minister Home Minister amade atai center gi luchingba sing unanaba ngarang Delhi da thunglakrai haukiba sagolsel numitta Chief Minister Nongthongbam Biren na share lawduna BJP NPF NPP amasung JDU gi MLA sing yauna mifama mapangthokraba matung laingak paibada yauriba MLA khara Delhi da thunglakhibanei agency gi pawasina makha taraduna hai Prime Minister Home Minister unabagi appointment lauraba matung Chief Minister masa Delhi da lakanei mahaki mangoina na hayeng nongmaijing numitta su MLA khara Delhi da thunglaba yai haire Delhi da thunglaraba BJP gi MLA KS ibom sana Indian Express da phongdokhibada haukiba sagolsel numit ki numidang da Chief Minister na share lawduna mifam ama pangthoklaba matung Parliament mifam satharingai manung Prime Minister Home Minister Amit Shah amade atai center gi lusingba sing unaduna Manipur gi Erang asi athubada loisinaba lambi ama sembinaba taksin bahaina warep lauraba matung makhoi Delhi da lakpanei mamang sahi gi May 3 dagi haurakhiba Erang asi ngasi fawba laksinba ngamdana leiriba sida mipum khudingmak na laingak asida yauriba MLA khudingmakta pendaba leirakpa si aikhoi su khangye Miyamna state laingakta pendre Haibasi handak pangthokiba Lok Sabha mikhalgi fallasina su takli haina Delhi da thunglakhiba BJP gi MLA amana su phongdokhe panba yabadi opposition Congress ki MLA singsu hojik Delhi da leiduna Parliament Manipur gi isu puthoknaba AICC gi luchingba singa unanaba leiriba nei